ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯁꯦ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯁꯨ ꯅꯨꯄꯥꯗꯤ ꯌꯥꯝꯅ ꯈꯟꯒꯜꯂꯤ, ꯍꯥꯏꯕꯗꯤ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ, ꯉꯥꯎꯁꯤꯟꯅꯗꯕ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯄꯪꯀꯣꯏꯗ ꯀꯣꯏꯁꯟꯒꯅꯨ, ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤꯁꯨ ꯌꯥꯁꯟꯒꯅꯨ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯅꯨꯄꯥꯁꯦ ꯀꯣꯏꯕ ꯃꯇꯝꯗ ꯀꯤꯕꯗꯒꯤ ꯈꯔꯁꯨ ꯈꯟꯖꯩ꯫ ꯃꯧꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯤꯕꯁꯤꯡꯁꯤꯁꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯃꯃꯝ ꯍꯥꯏꯖꯜꯂꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯣꯛꯄ ꯑꯃꯃꯝ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤꯗꯣ꯫ ꯏꯟꯗꯣꯝꯆꯥꯈꯣꯏ ꯃꯃꯥꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ꯫ ꯏꯟꯗꯣꯝꯆꯥꯀꯥꯁꯦ ꯀꯀꯥꯅ ꯗꯣꯛꯇꯔꯅꯤ ꯍꯥꯏꯖꯜꯂꯒ ꯂꯧꯔꯛꯑꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯇꯥꯏ꯫ ꯐꯣꯟꯒꯤ ꯃꯇꯝꯁꯨ ꯅꯠꯇꯕꯅꯤꯅ ꯃꯤꯠꯅ ꯈꯣꯡꯅꯁꯨ ꯑꯃꯠꯇ ꯎꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯕꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗꯒꯤ ꯈꯪꯕ ꯉꯝꯗꯣꯔꯤꯕꯁꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯁꯦꯟ ꯀꯣꯏꯅꯈꯤꯕ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅ ꯏꯈꯪꯗ ꯈꯪꯅꯔꯦꯗꯅ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯅ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯈꯟꯖꯩ ꯍꯥꯏꯖꯕ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯗꯒꯤꯗꯤ ꯈꯔ ꯁꯦꯅꯤꯌꯔ ꯑꯣꯏꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯧꯅ ꯆꯪꯂꯛꯄꯅꯤꯅ ꯀꯣꯂꯦꯖꯇ ꯇꯝꯃꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯌꯥꯎꯕ ꯈꯪꯅꯕ ꯈꯔ ꯈꯛꯇꯒꯤ ꯍꯦꯟꯅ ꯈꯪꯗꯦ꯫ ꯃꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕꯅꯤꯅ ꯀꯣꯂꯦꯖꯀꯤ ꯕꯣꯠꯁꯨ ꯑꯃꯨꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯁꯤꯡꯁꯦ ꯄꯨꯂꯞ ꯁꯛꯈꯪꯅꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕ ꯆꯪꯉꯛꯄꯅꯤꯅ ꯀꯅꯥꯃꯇꯁꯨ ꯈꯪꯅꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯀꯥꯔꯕ ꯃꯇꯨꯡꯗ ꯕꯣꯠꯇꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯀꯔꯥꯏꯗꯒꯤꯅꯣ ꯑꯃꯨꯛꯇꯐꯥꯎ ꯎꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯐꯣꯟ ꯅꯝꯕꯔ ꯂꯣꯏꯅ ꯂꯧꯈꯤ ꯑꯗꯨꯒ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯩꯉꯣꯟꯗ ꯊꯥꯖꯕꯤꯌꯨ, ꯑꯩꯅ ꯂꯦꯞꯄꯅ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯋꯥ ꯉꯥꯡꯗꯕ ꯍꯥꯏ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯤꯕ, ꯑꯩꯈꯣꯏꯅ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯣꯠ ꯂꯦꯞꯄ ꯌꯥꯎꯕꯗꯣ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯅ ꯈꯣꯝꯕ ꯆꯠꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤꯗꯤ ꯈꯔ ꯈꯪꯅꯔꯦ꯫ ꯑꯌꯥꯝꯕꯅꯁꯨ ꯅꯨꯄꯥ ꯂꯦꯞꯄꯁꯤꯡꯁꯦ ꯅꯨꯄꯤꯅ ꯂꯣꯏꯅ ꯈꯣꯝꯅꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯅ ꯈꯣꯝꯂꯕꯗꯤ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯅꯨꯄꯤꯅ ꯂꯦꯞꯂꯒꯅ ꯅꯨꯄꯥ ꯃꯈꯩꯅ ꯂꯣꯏꯅ ꯈꯣꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯤꯆꯪ ꯈꯥꯏꯗꯣꯛꯅꯔꯒ ꯈꯣꯝꯅꯕꯅꯤꯅ ꯁꯛ ꯈꯪꯅꯗꯕꯁꯦ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯦꯞꯂꯤꯕ ꯃꯌꯥꯝꯁꯤ ꯑꯁꯣꯝꯗꯁꯨ ꯈꯪꯅꯕ, ꯃꯈꯣꯏꯒꯤꯁꯨ ꯈꯪꯅꯕ ꯑꯃꯁꯨ ꯑꯗꯨꯒ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯃꯁꯦꯟ ꯈꯛꯇꯅꯤ ꯌꯦꯡꯊꯤꯅꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯑꯗꯨꯕꯨ ꯀꯥꯕ ꯄꯣꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯆꯦꯜꯂꯤꯕꯅꯤ, ꯈꯣꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯦꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯧꯅ ꯆꯪꯂꯛꯄꯅꯤꯅ ꯚꯣꯠꯀꯤ ꯃꯔꯝꯗꯁꯨꯀꯌꯥ ꯊꯣꯏꯅ ꯈꯪꯗꯦ꯫ ꯃꯃꯥꯡ ꯊꯛꯇ ꯂꯦꯞꯂꯝꯂꯤꯕ ꯑꯍꯟꯁꯤꯡꯅ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯕꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯧꯖꯔꯤꯕꯁꯤꯁꯨ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯥꯏꯗꯨꯅ ꯚꯣꯠ ꯂꯦꯞꯄꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯕꯗꯒꯤ ꯚꯣꯠ ꯂꯦꯞꯄꯁꯦ ꯑꯩ ꯀꯤꯗꯨꯅ ꯚꯣꯠꯇꯤ ꯂꯦꯞꯆꯗꯦ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯚꯣꯠ ꯂꯦꯞꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯅꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯤ ꯃꯊꯪ ꯈꯪꯅꯔꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕ, ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯀꯌꯥ ꯑꯃꯁꯨꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ꯫ ꯑꯗꯨꯕꯨ ꯚꯣꯠ ꯃꯇꯝꯅꯤꯅ ꯃꯈꯣꯏꯒꯤ ꯃꯤ ꯈꯣꯝꯅꯕꯒꯤ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯚꯣꯠ ꯅꯠꯇꯕ ꯃꯇꯝꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯅꯤ ꯑꯩꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯒꯗꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯩꯁꯨ ꯚꯣꯠ ꯃꯅꯨꯡꯗ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯈꯛꯇꯤ ꯚꯣꯠ ꯂꯣꯏꯔꯕꯁꯨ ꯚꯣꯠ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯇꯛꯂꯛꯄꯗꯨꯅ ꯚꯣꯠ ꯂꯣꯏꯈ꯭ꯔ ꯐꯥꯎꯕ ꯑꯁꯨꯝ ꯇꯛꯇꯨꯅ ꯂꯩ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ꯫ ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯝ ꯃꯥꯟꯅꯩ, ꯁꯕꯖꯦꯛꯁꯨ ꯄꯨꯟꯕꯅꯤꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯩꯒꯤ ꯃꯅꯤꯡꯗꯒ ꯐꯝꯗꯅ ꯌꯥꯝꯅ ꯈꯪꯅꯕꯒꯤ ꯃꯑꯣꯡꯗ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯎꯟꯅꯕꯒꯤ ꯇꯥꯏꯞꯇꯒ ꯃꯃꯥꯟꯅꯕꯗꯒ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯩꯁꯨ ꯃꯅꯤꯡꯗ ꯑꯗꯨꯝ ꯊꯪꯅꯅ ꯐꯝꯕꯅꯤꯅ ꯇꯥꯏ꯫ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯈꯣꯏꯗꯧꯗꯤ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦ ꯍꯥꯏꯕꯕꯨ ꯀꯣꯂꯦꯖ ꯀꯥꯔꯕꯅꯤꯅ ꯏꯖꯠ ꯑꯃꯒꯤ ꯃꯈꯥꯗ ꯈꯟꯅ ꯆꯩꯅꯕꯗꯤ ꯑꯃꯠꯇ ꯇꯧꯅꯗꯦ꯫ ꯃꯥꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯍꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯁꯥꯎꯗꯨꯅ ꯃꯁꯥꯅ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯗꯨꯗ ꯅꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯕꯅꯤꯅꯦ, ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯁꯛ ꯀꯥꯛꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯕꯅꯤꯅ ꯑꯩꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯈꯤꯒꯦ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯕు ꯃꯁꯛꯇꯣ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯍꯩꯗꯤ ꯍꯩꯅꯗꯦ꯫ ꯑꯗꯨꯝꯅ ꯍꯩꯅꯗꯕ ꯅꯨꯄꯥꯅꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯕꯁꯦ ꯀꯣꯂꯦꯖꯀꯥꯁꯦ ꯀꯥꯅꯤꯡꯗꯦ꯫
ꯃꯣꯏ ꯎꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤ ꯈꯟꯗꯨꯅ ꯀꯣꯂꯦꯖ ꯀꯥꯁꯦ ꯉꯟꯇꯥ ꯂꯥꯛꯑꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯠꯅꯤꯗ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯈꯣꯏꯁꯨ 3rd ꯌꯔꯗꯤ ꯀꯥꯔꯛꯂꯦ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯀ꯭ꯂꯥꯁꯇ ꯄꯨꯟꯅ ꯌꯥꯎꯃꯤꯟꯅꯩ꯫ ꯁꯕꯖꯦꯛ ꯑꯇꯩꯕꯨꯗꯤ ꯃꯥꯟꯅꯗꯦ, ꯀꯝꯄ꯭ꯌꯨꯇꯔ ꯈꯛꯇꯅꯤ ꯃꯥꯟꯅꯔꯤꯕꯁꯦ ꯃꯥꯒ ꯑꯩꯒ꯫ ꯑꯗꯨꯗ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥ ꯌꯥꯎꯋꯦ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯁꯥꯏꯟꯁꯇ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯒ ꯑꯥꯔꯠꯁꯇ ꯑꯃꯨꯛ ꯑꯣꯜꯂꯒ ꯇꯝꯃꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯃꯁꯦꯟꯒꯤ ꯀꯣꯂꯦꯖꯇ ꯃꯔꯨꯞ ꯑꯃ ꯍꯧꯋꯤ꯫ ꯌꯥꯝꯅ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯦꯗ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯂꯦꯖ ꯀꯥꯔꯛꯅꯤꯡꯅꯕ ꯍꯥꯏꯗꯨꯅ ꯁꯤꯟꯕꯅꯦ꯫ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯑꯅꯧꯕ ꯌꯥꯎꯖꯔꯛꯄ ꯑꯣꯏꯔꯒꯁꯨ ꯀ꯭ꯂꯥꯁꯇꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯔꯨꯞ ꯌꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯁꯨꯡꯈꯪꯁꯨ ꯈꯪꯅꯗ꯭ꯔꯤꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯧꯔꯛꯇꯨꯅ "ꯁꯦ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯄꯩꯁꯥ" ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯡꯉꯛꯏ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗ ꯄꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯄꯤꯔꯛꯏꯁꯤꯕꯨ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯕꯒꯤ ꯁꯨꯝ ꯄꯤꯔꯛꯏ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯟꯗꯣꯛꯏ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯁꯛꯇꯣ ꯑꯃꯠꯇ ꯈꯪꯉꯝꯗꯦ꯫ ꯃꯥꯗꯤ ꯑꯅꯧꯕ ꯂꯥꯛꯄꯒ ꯑꯣꯏꯔꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯦ ꯅꯪꯗꯤ ꯀꯥꯏꯗ ꯈꯪꯅꯔꯨꯔꯤꯕ? ꯑꯩꯈꯣꯏꯒꯤꯗꯒ ꯅꯍꯥꯟꯈꯩ ꯍꯥꯏꯗꯣꯛꯇꯤꯅꯦ꯫ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯋꯥ ꯌꯥꯝ ꯂꯩꯔꯤꯖꯥꯅꯤ" ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏ꯫ ꯑꯩꯅꯁꯨ "ꯅꯠꯇꯦꯍꯦ, ꯀ꯭ꯂꯥꯁ ꯃꯥꯟꯅꯕꯒꯤ ꯑꯗꯨꯝ ꯄꯤꯔꯝꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯁꯨ ꯅꯣꯏꯗ ꯄꯤꯔꯝꯃꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯅꯣꯏ ꯉꯛꯑꯣꯏꯗ꯭ꯔꯣ? ꯀꯩꯁꯨꯝꯇ ꯂꯩꯇꯦ, ꯀꯩꯝꯇ ꯈꯟꯒꯅꯨ" ꯍꯥꯏ ꯑꯩꯁꯨ ꯋꯥꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯥꯏ꯫ ꯁ꯭ꯀꯣꯂꯔꯁꯤꯞꯁꯦ ꯑꯩꯈꯣꯏꯁꯨ ꯐꯥꯎꯕꯨꯗꯤ ꯐꯥꯎꯋꯦ꯫ ꯀ꯭ꯂꯥꯁ 12ꯇꯒꯤ ꯐꯥꯎꯔꯛꯄꯅꯤ꯫ ꯀ꯭ꯂꯥꯁ ꯃꯊꯪ ꯀꯥꯔꯛꯄꯒꯤ ꯑꯁꯨꯝ ꯅꯧꯅ ꯊꯥꯖꯤꯟꯗꯕ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯅꯨꯄꯥꯗꯣ ꯏꯅꯥꯗꯤ ꯈꯔ ꯈꯨꯟꯕ ꯃꯥꯜꯂꯦ꯫ ꯃꯥꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞꯀꯥꯗꯣ ꯇꯥꯟꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯀ꯭ꯂꯥꯁ ꯄꯨꯜꯂꯨꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯊꯥꯖꯤꯜꯂꯒ ꯃꯥꯁꯨ ꯊꯥꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯍꯪꯂꯨꯕꯅꯤꯗ꯫ ꯑꯗꯨꯗ ꯃꯥꯗꯤ ꯁ꯭ꯀꯣꯂꯔꯁꯤꯞ ꯊꯥꯖꯤꯟꯕꯗꯣ ꯊꯥꯗꯤ ꯊꯥꯖꯤꯟꯅꯤꯡꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯅꯤꯡꯕꯒꯤ ꯊꯥꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯄꯨꯟꯕ ꯍꯧꯔꯛꯏ ꯃꯥꯁꯨ꯫ ꯑꯗꯨꯗꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯈꯪꯅꯔꯕꯅꯤꯅ ꯃꯤꯡ ꯂꯩꯐꯝ ꯂꯣꯏꯅ ꯍꯪꯅꯔꯦ ꯈꯪꯅꯔꯦ ꯃꯌꯨꯝ ꯃꯀꯩꯁꯨ꯫ ꯀꯦꯟꯇꯤꯟꯗꯒ ꯄꯨꯟꯗꯅ ꯆꯥ ꯊꯛꯃꯤꯟꯅꯕ, ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯁꯨꯝ ꯇꯧꯕꯗꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯌꯥꯅꯤꯡꯗꯨꯅ ꯌꯥꯕꯗꯤ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯃꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯗꯕꯒꯤ ꯃꯉꯣꯟꯗ ꯌꯥꯕꯅꯤ꯫ ꯑꯅꯧꯕ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯁꯤꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯍꯥꯟꯅꯒꯤꯗꯣ ꯃꯔꯥꯏ ꯇꯣꯛꯆꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯑꯅꯧꯕ ꯍꯥꯏꯔꯛꯏꯕꯁꯤꯒ ꯈꯪꯅꯔꯦ ꯈꯪꯂꯕꯗꯤ ꯍꯥꯟꯅꯒꯤꯗꯣ ꯃꯔꯥꯏ ꯇꯣꯛꯆꯈ꯭ꯔꯅꯤ꯫ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯁꯨꯝ ꯇꯛꯇꯨꯅ ꯂꯩ꯫ ꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯣꯟꯕ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯦ ꯏꯅꯥꯁꯨ ꯌꯥꯝꯅ ꯈꯨꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯏꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏ, "ꯅꯪꯗꯤ ꯅꯍꯥꯟꯈꯩꯒꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯤꯀꯣ? ꯌꯥꯗꯦꯀꯣ, ꯃꯤ ꯃꯆꯥꯈꯣꯏꯗꯤ ꯅꯨꯄꯥ ꯈꯟꯕꯒ ꯌꯥꯝꯅ ꯍꯩ" ꯁꯨꯝꯅ ꯌꯥꯝꯅ ꯂꯛꯅꯔꯛꯏ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯏ꯫ "ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨꯍꯦ, ꯑꯃꯁꯦ ꯃꯁꯛꯁꯤ ꯌꯦꯡꯅꯤꯡꯗꯕꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯌꯥꯁꯤꯟꯈꯤꯕꯩ ꯋꯥꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯊꯥꯖꯕ ꯑꯃꯠꯇ ꯌꯥꯗꯦꯗ꯫ ꯍꯧꯖꯤꯛ ꯀꯣꯏꯅꯔꯝꯃꯦ, ꯅꯣꯡꯉꯥꯟꯕꯒ ꯑꯃꯗ ꯁꯠ, ꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯁꯨꯝ ꯃꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯅꯨꯡꯁꯤꯕꯤꯔꯤ ꯐꯥꯎꯕꯗꯤ ꯀꯣꯏꯅꯈꯤꯅꯤ, ꯂꯦꯞꯄꯤꯈꯤꯅꯤ꯫ ꯃꯣꯏꯅ ꯂꯩꯊꯣꯔꯛꯑꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ" ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯑꯗꯨꯝ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯏ꯫ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯀꯣꯏꯅꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯀꯣꯂꯦꯖꯀ ꯃꯔꯤ ꯂꯩꯅꯕ ꯐꯪꯁꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯀꯣꯛ ꯆꯤꯡꯗꯨꯅ ꯂꯥꯛꯄꯅꯤꯅ ꯑꯦꯅꯤ ꯏꯚꯦꯟꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯃꯀꯣꯛ ꯆꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯍꯦꯛꯇꯃꯛ ꯄꯤꯁꯜꯂꯛꯏ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯏ꯫ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯕꯁꯨ ꯀꯩꯝꯇ ꯊꯥꯖꯕꯤꯗꯦ꯫ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯏꯃꯥꯟꯅꯕꯅꯤ ꯈꯪꯗꯦ, ꯃꯔꯤ ꯃꯇꯥꯅꯤ ꯈꯪꯗꯦ, ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯉꯥꯡꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯄꯣꯏꯗ꯭ꯔꯤꯅꯦ꯫ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯕꯤꯕꯨꯂꯥ ꯆꯨꯏ꯫ ꯃꯥꯅ ꯑꯌꯥꯝꯕ ꯈꯝꯕꯟꯈ꯭ꯔꯤꯕꯁꯤꯁꯨ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯨꯅ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯖꯤꯟꯕꯗꯒꯤ ꯃꯣꯏ ꯅꯨꯄꯥ ꯃꯁꯦꯟꯗꯤ ꯄꯥꯎꯗꯣ ꯑꯃꯃꯝ ꯑꯗꯨꯝ ꯇꯝꯅꯕꯅꯤꯅ ꯇꯥꯔꯛꯄꯗꯒꯤ ꯑꯌꯥꯝꯕꯅꯁꯨ ꯇꯧꯈꯤꯕꯅꯤ꯫ ꯃꯥꯅ ꯐꯪꯍꯧꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣ ꯍꯥꯏꯖꯤꯜꯂꯒ ꯑꯩꯁꯦ ꯀꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏ꯫
ꯑꯍꯥꯟꯕꯗꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯦ, ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯕꯤꯈꯤꯗꯕꯅꯦ, ꯅꯪꯉꯣꯟꯗ ꯌꯥꯕꯗꯨꯗ ꯀꯂꯛꯇꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ, ꯌꯥꯝꯅꯁꯨ ꯊꯥꯖꯒꯅꯨꯗ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯂꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯛꯇ ꯊꯥꯖꯒꯗꯕꯅꯤ, ꯀꯅꯥꯅ ꯍꯥꯏꯕ ꯋꯥ ꯊꯥꯖꯒꯗꯣꯏꯅꯣ? ꯑꯁꯨꯝꯅꯁꯨ ꯏꯕꯥꯅꯤ ꯀꯣꯂꯦꯖ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯩ, ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯉꯥꯡꯂꯕꯅꯤ, ꯀꯣꯂꯦꯖ ꯂꯥꯛꯑꯒ ꯀ꯭ꯂꯥꯁꯇꯤ ꯌꯥꯎꯗꯦ, ꯁꯨꯝ ꯎꯟꯅꯗꯨꯅ ꯂꯩꯔꯕ ꯅꯨꯄꯥꯁꯤꯕꯨ ꯁꯨꯇꯤ ꯊꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯎꯟꯅꯗꯨꯅ ꯂꯩꯕꯁꯤꯕꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯣꯝꯗ ꯃꯔꯩ ꯌꯦꯠꯅꯔꯒ ꯈꯟꯅꯔꯤꯕꯁꯤꯗꯤ ꯃꯣꯏꯗꯤ ꯏꯀꯥꯏꯗꯨꯅ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯀ꯭ꯂꯥꯁꯇꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯕꯤꯠ ꯂꯩꯇꯦꯅ ꯌꯥꯎꯗꯕꯅꯦ, ꯃꯄꯥꯟꯗ ꯐꯝꯃꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯡꯒꯠꯂꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ, ꯑꯩꯅ ꯌꯦꯛꯄ ꯍꯩꯇꯕ ꯗ꯭ꯔꯥꯏꯒ꯭ꯔꯥꯝꯈꯩꯗꯣ ꯃꯉꯣꯟꯗ ꯌꯦꯛꯍꯟꯕꯩ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯋꯥ ꯂꯩꯊꯣꯛꯂꯒ ꯈꯨꯝꯃꯤ, ꯀꯃꯥꯏꯅꯗꯤ ꯈꯟꯅꯩ ꯆꯟꯅꯩ ꯍꯥꯏꯔꯨꯅꯤ? ꯑꯩꯁꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯕ ꯌꯥꯕ ꯊꯦꯝꯕ ꯌꯥꯕ ꯑꯁꯦꯡꯕꯗꯤ ꯂꯣꯏꯅ ꯍꯥꯏꯗꯅ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯦ, ꯅꯪꯅ ꯊꯣꯛꯄ ꯈꯟꯅꯤꯡꯕ ꯈꯜꯂꯣ, ꯑꯗꯨꯕꯨ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯔꯤꯕꯗꯣ ꯑꯗꯨꯗꯤ ꯎꯍꯟꯅꯤꯡꯗꯦ, ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ, ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯊꯥꯖꯒꯗꯕ, ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯒꯗꯕ, ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯗꯤ ꯅꯨꯡꯁꯤꯅꯕꯗꯅꯦ ꯀꯥꯏꯒꯦ ꯉꯥꯛꯇꯅꯤ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯤꯁꯤꯕꯨ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯔꯤꯗꯨꯕꯨ ꯑꯩꯁꯦ ꯀꯔꯤꯅꯦꯅ ꯈꯜꯂꯒ ꯅꯪꯅ ꯅꯨꯡꯁꯤꯔꯛꯏꯅꯣ? ꯀꯔꯥꯏꯗ ꯅꯨꯡꯁꯤꯔꯤꯅꯣ? ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯒꯗꯕ ꯑꯣꯏꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯒꯅꯨ, ꯑꯩꯁꯨ ꯅꯪꯒ ꯀꯣꯏꯅꯗ꯭ꯔꯁꯨ ꯌꯥꯏ, ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯀꯥꯏꯅ ꯈꯜꯂꯤꯔꯣ? ꯑꯁꯣꯝꯅ ꯑꯩꯁꯨ ꯈꯣꯟ ꯈꯔ ꯀꯜꯂꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇ ꯂꯥꯛꯏ, ꯉꯁꯤꯗꯒꯤꯅꯦ ꯅꯪ ꯃꯤꯅ ꯍꯥꯏꯕ ꯊꯥꯖꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏ, ꯎꯟꯅꯁꯤꯁꯨ ꯍꯥꯏꯔꯛꯀꯅꯨ, ꯇꯣꯛꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ꯫ ꯊꯤꯅ ꯆꯩꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯏꯄꯪ ꯄꯪꯖꯕ, ꯑꯗꯨꯕꯨ ꯃꯁꯛꯇꯣ ꯎꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ, ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯧꯗꯨꯅ ꯍꯦꯛꯇ ꯂꯩ, ꯃꯁꯥꯅ ꯃꯈꯣꯡꯅ ꯃꯃꯤꯠꯅ ꯂꯣꯏꯅ ꯎꯔꯕ ꯉꯥꯛꯇꯅꯤ, ꯀꯣꯂꯦꯖ ꯂꯥꯛꯄꯗꯒꯤꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯔꯤꯕꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯊꯥꯖꯗꯦ, ꯌꯨꯝꯗ ꯍꯟꯈꯤꯕꯁꯤ ꯐꯥꯎꯕ ꯅꯨꯄꯥꯒ ꯆꯠꯃꯤꯟꯅꯒꯤꯅ ꯃꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯍꯦꯛꯇ ꯊꯥꯖꯗꯨꯅ ꯂꯩꯔꯝꯕ, ꯌꯥꯝꯅ ꯈꯝꯕꯟ ꯆꯥꯎꯔꯕꯁꯨ ꯑꯩꯁꯨ ꯇꯜꯂꯦ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯥꯅꯤ ꯋꯥ ꯑꯝꯇ ꯉꯥꯡꯅꯗ꯭ꯔꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯀꯣꯂꯦꯖ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯍꯤꯔꯣꯗꯣ ꯅꯪꯒ ꯑꯝꯇ ꯎꯅꯗ꯭ꯔꯦ, ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯕꯣ? ꯑꯁ ꯑꯩꯅꯁꯨ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯤꯟꯅꯕ ꯌꯥꯝꯅ ꯄꯤꯈꯠꯈꯤꯕꯅꯦ, ꯑꯗꯨꯒꯤ ꯁꯤꯜꯂꯒ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒꯤ ꯂꯥꯛꯇ꯭ꯔꯤ ꯑꯣꯏꯔꯝꯅꯤ, ꯂꯣꯏꯔꯀꯥꯟꯗ ꯁꯨꯝ ꯂꯥꯛꯆꯅꯤꯗ, ꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯈꯪꯗꯕꯅꯤꯅ ꯃꯣꯏꯅꯗꯤ ꯍꯪꯕꯤꯔꯛꯏꯕ, ꯑꯩꯅꯁꯨ ꯈꯟꯅ ꯆꯩꯅꯩ ꯍꯥꯏꯕꯗꯣ ꯏꯀꯥꯏꯕꯒꯤ ꯋꯥꯗꯣ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ, ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯣꯛ ꯆꯥꯛꯄꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ, ꯑꯩꯁꯨ ꯇꯟꯗꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗ꯭ꯔꯦ, ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯦ, ꯀꯩꯗꯧꯋꯦꯒꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ, ꯑꯩ ꯈꯛꯇ ꯅꯠꯂꯝꯃꯣꯏ, ꯑꯁꯨꯃꯥꯏꯅ ꯅꯨꯄꯥꯅ ꯈꯃꯟ ꯆꯥꯎꯕ ꯅꯨꯄꯤꯈꯩꯁꯦ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯇꯝ kharaди tumina laikre aduga mana college ki mi khaida khari haina samdolamge haba matamda aise nupana haga toina unai college ta khatani ma gai ke police college laktaba suti leiba matamda atopa nupa ga koiba chali medium me na mana aingo aise santo aga leirami aisu matam kharaди isangam dadana college la udre mana adumna santopaduga aina college laktabaduga mi singse mana haibaduda loina thajaduna leirami aina college laktribase mana asengba do loina haibagi ikaidana laktrini kainaga haisinduna leirami paudo adumna jaja santoktuna leirami ai he college ka kibado aina college ta hek changsen kibaga imanabi singduna aigi nakta changlai aduga nabani di nahan kai nusinaba saraga manungda kaidorami ba nate mana haisibu chumba jalo aina kai hairage kaino ma hairai dubum tatamu aidi tadri nangse na medium yame mana taba nupa ka chatminai koiba chali toin program thai unai sini dana adu maina loina sandoi college ki mi khaise khangdabam da yaramaro loina khangamani aina ga mana ka adu maina sandoi boire phaibe asigi nupa se ai tawgyo maga ngasi numisi dagine mayam mamang sida khonggoinaramaga toktadi tongnarage haidun ayu sauraga mana lairiba manakto adutana prapap changi nangna aise nusiyu nusiroido nusidraga tongna ningaga adumaina mingonda badaram tawramaga tokhiba dudine sungya yaroi nangumba nupasidi punsigi thengnaraktrui makhazai dudane khupangna aisu selawna thaki karamdagi lakpa mihunno khangde sauningba hemanbagi aisu makhazai da khupangna thadokre koibada lairamiba misingdusu aingonda
tingak yengi matung manauda aigi maramda adumaina mingonda santoklamabadi aina kaidorake habado yengo haiduna aisu numit adudagi college kaboi kadaboi tawre exam leiba khata tangai fadabagi adum chatle imanabi singnasu as aikhoise hana ingna chikna nungaina leijarambani karaidagi nupano ma haisalagane oina pungkai kaina hanre aina khazaida tharure madi aduna taba tumina pause yamna jaja santoi bizani aisu maga nungshinaba kaudrabani na hojikbudi tongna khrabani na santoning santosanu kaiso mawa lobide darka oide mayam amangda makhazaida khupana tharam khibdo aduna sakhini ma adudagi engonda kaimta hairakpa ngamdredana masana lale haibado taksari bani haiduna aisu kaimta mawa lobide aisu college tu numit khudingi karambado kadrabani na aikhoigi ine ama macha unagadore haiduna rimsta leihibani imanasu separigi kanamta leite nangsu college haire kadre nang khara chapiru so haiduna aise chakpu khalaga nongnini di inegi manakta leige haiduna lai aisu nongnini leiramlaba matungda exam su kuitre haiduna bus tongduna mukumakpani bus tusu sit amata hangamde nupa amagi manakata amakhatangdi hangami aisu lepaga chatkadabado tanbagi lamso yamna sangbanina magi manakta asum phamjale masu engonda muna yengi aina su sumna kanda puningda khali manadi leisabine masak phajai haiduna yengjariba somdana nupa kainabagi thawai nungaidabane yamna yengningadi mamai sijane onselaga yengosena leini kaina aise puningda kadi dum khali bonida adubu aisu nungdi nungaide masakto hek yengba kanda mingamdaba wakhan yamna nungaidaba mi mali lamso yamna sanglibanina waso mata ngangnadabida chatpado nungaide haiduna aisu kauke wari sanage wakhan nungaidraga sum leibase phatte wakhan nungai thoknaba haiduna aina kauge tawringai manasu nangi tifil lo swai yogre baste break amumu phaba madamda chengre haina aingonda hairai ainasu hoi hairaga loksalaga khonganigi karakta thamlaga chapsanduna thamle mathangdadi chendanaba haiduna aisu kauge khalambadagi mana adumna hairakpada ikaiduna amu ngai hakti tumina le yengbadi adum yengne ibani se wadi amada ngangnadraga adumna dum yengnabada tumina su nongnare mana hana hore karai yogatabanu haiduna aina su maphamdo haigre amu aina kaure nangdi kai yogatabanu masu dum hairai ming leifam loina hangnaraga ngaiha wari sari kanda bus bara lobas lai mana yarni ai pikrage khunso yamna thangnaraga leirami indak nangna khangnaramde he haiduna mana college ti kaida tawge haiduna hanglakpada aina college mamingdo hai mana su aisu duda tawrame adu noidadi khara senior oibanina aikhoidi hojik loigre aina loidri akhoisu mathang sahida loigadabane adu hanadi khangnarambasu yabane adu aina su sumna hai aikhoisu college ta mi khangbada maming chalibane aduga nangdi kamaina khangamdrino kamai si thaurino haiduna manasu aisu college ti yamna pakna kakande somdasu personal thabak ama tawjaba exam khatang satpane aduda khangdaba thengnadaba su oiramba yai haiduna ainasu fai personal thabak haibadi haiduna aina haifet hangi mana as kai he ado hangabanina kaidawni haidoke aise check suba chatle aikhoigi imungse khara nangba akhoigi baba du su nganna leikhidre imaga aiga ichanupi maga leibane aikhoyum aina thabak suraga adum tek hingjabani da haiduna aisu magi wa haido tabada yamna nungaide ado nupi di kaidagi khangnage manasu ama khangnarame ado ahenba thiraga chatkreda kuidri tongna khibasu nupi do achawron su yamna pame koibasu yamna pame aina di somda thabakto aina sudradi imungdu su puba ngamdabanina thabakto chataya dabagi dum chatpa manadi ai seksui haibado phana kuina phoba ai mangonda haidokte unaba chasi adu leibiyu ada leibiyu adu pirau hekta makhai aisu nusiruba kaubanina mana haibasingdo ngamnaba adum pirami adubu thabaki sen aina suriba thabaki paisa khaido mangonda loina changibadagidi ima khoina su aingonda yamna ngange nangna suriba thabaktubu
Imung manung pubay natabida nupida hunbay oiradi tokthooda ibungo. Wanabani nasasu pakhangni adugi sarukudi nana layro. Ima nga yonbra insang napi yonbra matauraga tek tek hingjarase haiduna. Aisu yamnadi nungaite imanaga adumna haibado. Somdasu aiga khangnariba nupiduna ana koiribase ai khatasu oiramde nupa mayam amasu koirami. Nupasingdudagi mana apamba lehaningba them duna loina lokthoi aingondaisu kaya amani lokthokiba adubu ainde maze nupa atopa koi haiba khangdabanina aingonda thamoi sengna nusibiriboi ningduna aisu mana haiba khudingidi adum dawbani loinasu adum pi ngamnaba honaraga adubu madi aina ngamloidaba thabak kaya amani henjin hairaklibase adudagidi aisu laitabanina piba ngamdrabanina mana aise pausu inthinungaina phaunade warisu yamna sanade aisu mana wakhalana khangiba tare haiduna asengba wado loina haidoi nangnadi adomna kanda adu piro ada piro hairiba aise babasu nganta laikidre isan nupimga aiga imaga akhuyum leibasida aina chek suba chalagane imung puri base lakpasu lakdri nangso aikhoida laabadi awabasida saruk yaragani do hausikte hauna adu piro ada piro haire aisu ibani luhongnaba haiduna thabaksi suba chalaga paisa tungsalibane yum sanaba haiduna adumna asengba haidokpadadi masu ahanbadadi tumin leirame aduga kona thangda aidi nahan kai khangdena nangdi dumaina tawboire chek suba chalaga anglakpa paisa duna yumsa saduiba nupi thibagi su paisa tungsanduiba karaide ngammani ge dudi ngammaroi ai nanggo daga nungsiba sungame ngammaroi nangna taba aiga khangnariba mayamse asidagi ama apama makhalaga kok laikhrage aingonda paw phoranu ko haiduna adumna tasengna magi machin mangna hairami ainasu ahanbadadi nomo phawba magi machindagi adugumba wahaido tadabanina fagi tawriboi ningduna paw adum phaunana bahonai adubu madi awoi tanage aingonda paw su phaurakidre hana dauna paw silakpa unnasi haibadusu kemta hairakidre aisu paw singdo mangona mana pisanbane muktang oirabasu unnasi haiduna nusiruba kaubanina yamna sunungaite adumna ai fibamdo khanglaba matungda leithokhibaduda aduga madi nomade aingonda unnasi haiduna paw pirai aisu hara matam kuirabagi matungda aina haibadadi sunglak lakte mama samangna haire aiduna yamna harauna aise chachabani adubu mana khangnariba nupasing adugi maraktagi khwaidagi paisa paiba nupa ama khallaga maga famduna leirami ahanbadadi aisu maga nungsinaba nupane haibado khangde aina manak aisu chatlaba kaubanina makoina famliba adomna changsinduna famdai ahanbada mana laabra haiduna hanglai ainasu hoi lai aisu nupado kanano karino haibadi hangde firondusu dress dusu yamna nali karsu manaktuda khamlaga phambanina kaubado aigasu khara khenabanina khoktakti sare aduga aiga nungsinariba nupidunasu se mase aiga khangnabani ibani luhongadabasu kuidri moigi yumdo arasimjingani hai adugi aige tawbani aina nang ngasi kaurise moigi yumdo nangna namanaba khara kauraga amta simjinbiyuba yumdo hekloibaga luhongadoine paisa nusagidi kemta waroida aina loina haige nomagi piyura thagi piyura ai loi hainage adu haige na kaubani saunu ko adu hairamlaga nupaduga mabani hagolaga kardo donglaga chatkibai wanida aise kayadi thamoi kaire mafamduda aise anna maha chubadawna mangduna famduna adumle numita silaglabadudadi aisu ingsilakpadagi gyan lakladuna yumda thawai yam nungaitana nontharaga halai aina sumna matam khara leiraba matungda nang amuk thengnaribasini ngasi numit adudagi nupi kanamtada yengaroi haiduna khanduna leibane ado ichandi kaidagi khangnarige nabung aigi wari sitaraga noknabiganu ko haiduna hairai aisu somda ama kainaduna leibanina magi warido tabada yamna nungaite
ꯑꯩꯒꯤꯁꯨ ꯑꯗꯨꯝꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩ꯫ ꯅꯨꯄꯥ ꯀꯥꯏꯅꯈꯤꯕ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯏꯕꯨꯡꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯣ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯔꯒ ꯂꯣꯏꯁꯤꯟꯗꯕꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯌꯧꯁꯨ ꯌꯧꯒꯗꯣꯔꯦ꯫ ꯅꯣꯡꯃ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯣ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯄꯨꯊꯣꯔꯛꯀꯦ꯫ ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯔ ꯂꯥꯛꯑꯣ꯫ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯦ꯫ ꯑꯗꯒꯤ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯗꯤ ꯑꯩꯒꯤ ꯋꯥꯔꯤꯗꯨꯁꯨ ꯀꯣꯟꯅ ꯂꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯂꯝꯗꯣ ꯌꯧꯕꯗ ꯀꯨꯝꯊꯍꯧꯔꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯔ ꯂꯥꯞꯄꯦ꯫ ꯑꯩꯁꯨ ꯃꯥꯅ ꯀꯨꯝꯈꯤꯕꯗꯣ ꯌꯦꯡꯉꯒ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯝꯅꯁꯨ ꯆꯝꯖꯩ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ꯫ ꯅꯨꯡꯉꯥꯏꯇ ꯕꯁꯇꯨꯗ ꯊꯦꯡꯅꯔꯛꯄ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯊꯈꯤ꯫ ꯅꯍꯥꯟꯗꯒꯤ ꯑꯗꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯣꯏꯗ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇꯁꯨ ꯐꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯈꯛꯇ ꯊꯦꯡꯅꯕ ꯃꯉꯣꯟꯗ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯏꯊꯟꯇꯁꯨ ꯈꯟꯖꯩ꯫ ꯂꯥꯏꯔꯕꯁꯨ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯍꯦꯟꯕ ꯊꯤꯗꯨꯅ ꯆꯠꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯀꯣ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯥꯏꯔꯕꯗꯕꯨ ꯀꯅꯥꯅ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯑꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅꯁꯨ ꯃꯆꯥꯁꯤꯡꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯂꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤ ꯄꯣꯠꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁా ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯗ ꯂꯩꯍꯟꯅꯤꯡꯉꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯄꯥꯗꯣ ꯄꯥꯝꯃꯤ꯫ ꯄꯩꯁꯥ ꯄꯥꯏꯔꯒ ꯏꯅꯥꯛ ꯈꯨꯜꯂꯒ ꯅꯤꯁꯥ ꯆꯥꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠ ꯅꯩꯕ ꯈꯠꯅ ꯆꯩꯅꯕ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯩꯔꯛ ꯑꯗꯨꯛ ꯁꯥꯡꯕꯗꯣ ꯃꯥꯅ ꯉꯁꯥꯏ ꯂꯤꯈꯤꯕ ꯋꯥꯔꯤꯗꯣ ꯅꯤꯡꯁꯤꯡ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯅ ꯂꯤꯔꯛꯈꯤꯕ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯇꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯐꯨꯅꯤꯡꯗ꯭ꯔ ꯅꯨꯄꯤꯗꯣ ꯀꯌꯥ ꯇꯧ ꯉꯝꯃꯤꯕ? ꯑꯩꯈꯣꯏ ꯅꯥꯛꯇꯒ ꯂꯩꯔꯝꯃꯗꯤ ꯃꯁꯝꯗꯣ ꯁꯦꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯣꯗꯤ ꯍꯥꯏꯈꯤꯕꯅꯦ꯫ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ꯫ ꯂꯥꯛꯑꯗꯤ ꯊꯣꯛꯃꯤꯟꯅꯔꯨꯁꯤꯀꯣ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯗ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯍꯣꯏ ꯊꯣꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯒꯤꯕꯨ ꯀꯩꯒꯤ ꯋꯥꯔꯤꯅꯣ? ꯅꯪꯁꯨ ꯀꯣꯂꯦꯖꯇ ꯑꯃ ꯇꯣꯛꯅꯈ꯭ꯔꯦ, ꯑꯍꯥꯡꯕ ꯀꯣꯛ ꯃꯦꯟꯁꯤꯟ ꯌꯥꯏ ꯀꯩꯅꯣ? ꯐꯥꯒꯤ ꯇꯧꯔꯛꯏ ꯑꯗꯨꯝꯅ꯫ ꯑꯩꯅ ꯅꯣꯏꯁꯤꯗꯤ ꯍꯦ ꯈꯪꯅꯕꯇ ꯉꯥꯏꯔꯤ, ꯃꯤꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯣꯏꯁꯨ ꯈꯪꯗꯦ, ꯑꯍꯥꯡꯕ ꯃꯦꯟꯁꯜꯂꯨ ꯀꯥꯏꯅ ꯅꯣꯏꯅꯦꯅ ꯉꯝꯕꯤꯔꯦꯍꯦ꯫ ꯑꯁꯨꯝꯅ ꯐꯥꯒꯤꯗꯒꯤ ꯃꯥꯗꯨꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯃꯃꯥꯟꯅꯕ 2-3ꯒ ꯀꯣꯏꯕ ꯂꯥꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯊꯣꯛꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅꯁꯨ ꯅꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ, ꯑꯩꯈꯣꯏꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯒ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯐꯝꯅꯕꯗꯤ ꯅꯠꯇꯦ, ꯂꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯅꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯂꯤ꯫ ꯅꯨꯄꯥꯗꯣ ꯀꯔꯝꯅ ꯇꯣꯛꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯦ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯑꯩꯁꯨ ꯅꯨꯄꯤꯅ ꯏꯟꯊꯣꯛꯄꯤꯔꯝꯕ, ꯅꯪꯁꯨ ꯅꯨꯄꯥꯅ ꯏꯟꯊꯣꯛꯄꯤꯔꯝꯕ, ꯏꯕꯥꯅꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯁꯤꯔꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯅꯃꯥꯏꯗꯤ ꯌꯥꯝꯅ ꯁꯣꯟꯕ ꯃꯥꯜꯂꯦ, ꯑꯗꯨꯒ ꯅꯨꯄꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯀꯥꯗꯤ ꯌꯥꯝꯅ ꯂꯤꯡꯉꯤꯖꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯦ ꯋꯥ ꯅꯣꯛꯏ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯃꯅꯤꯡꯗꯒꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯕꯥꯏꯇ ꯅꯣꯏꯗꯨꯕꯨ, ꯑꯩꯈꯣꯏꯁꯨ ꯈꯔ ꯅꯣꯛꯀꯦꯗꯅ, ꯎꯅꯕ ꯂꯥꯛꯑꯒ ꯅꯕꯥꯅꯤ ꯈꯛꯇꯪ ꯅꯣꯛ ꯌꯥꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ꯫ ꯏꯕꯥꯅꯤꯁꯦ ꯋꯥꯔꯤ ꯌꯥꯝꯅ ꯃꯥꯟꯅꯔꯝꯕ, ꯃꯥꯁꯨ ꯑꯩꯁꯨ, ꯑꯗꯨꯗꯩꯗꯨꯗ ꯑꯍꯥꯡꯕ ꯃꯦꯟꯁꯤꯟꯅꯁꯤ ꯍꯥꯏꯅꯕꯅꯤꯗ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯦꯟꯁꯤꯟꯅꯔꯣ꯫ ꯑꯁꯨꯝꯅ ꯇꯣꯛꯅꯈꯤꯕ ꯃꯈꯣꯏꯒꯤꯗꯤ ꯈꯟꯗ꯭ꯔꯦ꯫ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯏꯕꯥꯅꯤꯁꯨ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟꯁꯨ ꯌꯥꯝꯅ ꯇꯤꯟꯅꯩ꯫ ꯑꯩꯅ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯤꯕ ꯅꯨꯄꯥ ꯈꯝꯕꯟ ꯆꯥꯎꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯍꯥꯏꯅ ꯇꯥꯅꯕ ꯂꯣꯏꯅ ꯌꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯑꯩꯁꯨ ꯄꯨꯛꯆꯦꯟ ꯁꯦꯡꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯅꯤꯡꯉꯤ꯫ ꯈꯤꯇꯪ ꯇꯧꯕꯒ ꯈꯝꯕꯜꯂꯤꯃꯤ ꯍꯥꯏꯗꯨꯅꯊꯕꯛ ꯐꯥꯎꯕ ꯑꯃꯠꯇ ꯆꯠꯀꯦ ꯌꯥꯗꯕ, ꯏꯃꯥ ꯄꯥꯕꯨꯡꯅ ꯊꯥꯕ ꯊꯕꯛ ꯐꯥꯎꯕ ꯆꯠꯀꯦ ꯌꯥꯔꯛꯇ꯭ꯔꯕꯗꯗꯤ ꯁꯥꯎꯅꯤꯡꯕ ताबनी। नुपाना हेनगद्रो इमा पाबुंगना हेलकद्रो नुपा कोइनारिमनि हायरगा खुइदौ सावगतकदबि सरुपुदि इंना तपना कोइनाबसिना फै हाइदुना ऐसु लाइरबा ओइजरबसु पुक्सेन सेंगबा नुसिबिबा मागी मफमदा ऐगी थमोइसे कथोइ मानसु ऐबु यामना नुसि अदुबु मागी इमुंगी फिवमदो खंगबनिना ऐसु हौजि मक्ति लुहोंग खोंगदोंबगी वारिदि पन्नादे इबानी असुमना मतम खरा लैरबा मतुंगदा मागी युम साबदगी फंगलकपा पैसादुने ऐसु मरुब अमा यावरगा फंगबा पैसादु मंगोंदा लोइना पीखि
ꯌꯨꯝꯗꯣ ꯌꯥꯝꯅꯃꯛ ꯆꯥꯎꯗ꯭ꯔꯕꯁꯨ ꯄꯤꯛꯇꯪꯅ ꯁꯥꯒꯠꯂꯣ ꯂꯨꯍꯣꯡꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅꯔꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯌꯨꯝ ꯁꯥꯕ ꯂꯣꯏꯔꯒ ꯂꯨꯍꯣꯡꯗꯨꯅ ꯊꯨꯡꯅꯖꯔꯦ꯫ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯊꯦꯡꯅꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔ ꯍꯥꯏꯖꯔꯒꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫